ꯁꯥꯝꯁ ꯅꯝꯕꯔ 88 ꯀꯣꯔꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯁꯩꯔꯦꯡ꯫ ꯏꯄꯨꯔꯣꯏ, ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅꯤ꯫ ꯑꯍꯤꯡ ꯑꯃꯁꯨꯡ ꯅꯨꯡꯊꯤꯟꯗ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯀꯞꯇꯨꯅ ꯍꯥꯏꯖꯈꯤ, ꯑꯩꯒꯤ ꯍꯥꯏꯖꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯥꯛꯁꯅꯨ꯫ ꯑꯩꯒꯤ ꯍꯥꯏꯖꯕꯗ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯥꯀꯣꯡ ꯎꯟꯁꯤꯟꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯑꯋꯥꯕꯅ ꯉꯝꯂꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯒꯗꯧꯔꯦ꯫ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯆꯠꯀꯗꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯗꯤ ꯃꯁꯤꯡ ꯊꯥꯗꯦ꯫ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯩ ꯃꯥꯟꯅꯔꯦ꯫ ꯑꯁꯤꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯇꯣꯉꯥꯟꯅ ꯊꯝꯂꯦ꯫ ꯃꯧꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯥꯟꯅꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯒꯤ ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯊꯝꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯦꯝꯕꯗ ꯊꯝꯕꯤꯔꯦ, ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯝꯕ ꯃꯐꯝꯗ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯩꯒꯤ ꯊꯛꯇ ꯌꯥꯝꯅ ꯂꯨꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯏꯁꯤꯡ ꯏꯊꯛꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞꯁꯤꯡ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯂꯦꯞꯄ ꯑꯣꯏꯅ ꯎꯍꯜꯂꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ, ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯃꯤꯠ ꯄꯨꯛꯅꯤꯡ ꯁꯣꯛꯇꯨꯅ ꯆꯣꯛꯊꯔꯦ꯫ ꯏꯄꯨꯔꯣꯏ, ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯧꯏ꯫ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯉꯣꯟꯗ ꯑꯩꯒꯤ ꯈꯨꯠ ꯇꯤꯡꯊꯣꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯑꯉꯛꯄ ꯊꯕꯛ ꯑꯁꯤꯕꯨꯗ ꯅꯍꯥꯛꯅ ꯎꯠꯄ꯭ꯔꯥ? ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯍꯤꯡꯒꯠꯇꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯊꯥꯒꯠꯄ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯣꯡꯐꯝꯗ ꯂꯥꯎꯊꯣꯛꯄ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯆꯦꯠꯄ ꯃꯥꯡ ꯇꯥꯛꯄꯗ ꯂꯥꯎꯊꯣꯛꯄ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯑꯉꯛꯄꯁꯤꯡ ꯑꯃꯝꯕ ꯃꯐꯝꯗ ꯈꯪꯍꯟꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯌꯩꯔꯣꯟ ꯆꯦꯟꯕꯒꯤ ꯊꯕꯛ ꯅꯤꯡꯁꯤꯡꯂꯣꯏꯗꯕ ꯂꯩꯕꯥꯛꯇ ꯎꯠꯄ꯭ꯔꯥ? ꯇꯧꯏꯒꯨꯝꯕꯁꯨꯡ ꯏꯄꯨꯔꯣꯏ, ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ꯫ ꯏꯄꯨꯔꯣꯏ, ꯀꯔꯤꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯪꯁꯦꯛꯂꯤꯕꯅꯣ? ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏꯊꯣꯡ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯒꯤ ꯂꯣꯠꯂꯤ? ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯍꯥꯛ ꯑꯋꯥꯕ ꯅꯪꯂꯦ ꯑꯃꯁꯨꯡ ꯑꯁꯤꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯩꯍꯥꯛ ꯃꯥꯌꯣꯛꯅꯔꯦ ꯑꯃꯁꯨꯡ ꯑꯋꯥꯕꯗ ꯇꯥꯔꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯑꯁꯥꯎꯕꯅ ꯑꯩꯕꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯇꯝꯊꯤꯕꯅ ꯑꯩꯕꯨ ꯇꯨꯝꯅ ꯃꯥꯡꯍꯜꯂꯦ꯫ ꯑꯋꯥꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ, ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯝꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯃꯔꯨꯞ ꯑꯃꯁꯨꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯃꯝꯕꯅ ꯑꯩꯒꯤ ꯅꯛꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯍꯧꯔꯦ꯫